New Year ki harawa nungaiba phongdokpada sakhangdabana kablakpa nongmai maruna panbadagi soklaba chahi amata ngaiba ilangbam thoithoibada diamond donor lising yankai mateng pangkhre tengbang khongchetuda diamond TV amadi wahong radio gi MD James Haikruzamna haikibada panduna ilangbam thoithoiba chahi ama apokpa ilangbam thoiba chahi kunthani thoi apopi lakhirani chahi kuntaruk angang sigi kokta pankhe imung asi jiri dagi irangsina mayum makai tumna chakpadagi naurem thong khulem lekaida arambam ibomchagi asanba yumda leibani amade cheki thabak suduna hingbani sakhangdabana kapal nomaina panbadagi layengbada sel lekta ba awaba oire tabada diamond donor amade diamond family na lising yankai layengnaba tengbang zabani haike tengbang asida imasi sorojini maitai nongsa tem longjam iche tombi Australia dagi senjam sorobala amade tengbang birakhiba khudingbu thagatki amade nomai paiba singna nomai paida pada nomai kapi ganu nomai paiba masel matam chana nomai kapiyo misam da asumna awawa pibiganu mara leiba sing tidok piduna imung manunggi awawa da mateng panghan biu natraga chairak pibiyo haina marilena bo authority ki pukning chingsilakle Jiri dagi hongakpa haitare lanjenar pa yumai sakraba aduga mafam sida naram thongda lei aduga barada leibada nongmai kapakpudi angang kokta pale na tobudi khoi pawda tajabadagi koi khaiganaraga koi pukchen chawraba mayam haiba tare koi diamond family gi mayamna angang asigi magi makhata na layeng naba aduga hoji hoji ti check suraga mapana hingjaba haitare aduga elangbam koi thoithoiba angang nupa masase jiri dagi aduga magi laying na bagi damak to khoi diamond donors na punchen na rakanda mateng pangjabani sel si yamba nate lupa lising yankai kusin na jari se lupa biu ko